Lakliba Megitang Ohumda, second years of Manipur crisis Haiva Hiramda, Manipur Mianguiba, Mipama Kumalam Pakta Pangfolagani, Masida, Miam Nasinthaleptuna, Mipamasida, Miam Hupna, Saruk Yabiduna, Warep Ama Louminnarashi Haina Cocomi convener, Kuraijam Atovana Fongdorley. Nasilam Peldaliba Cocomi office of Pangtopo Paugi, Mipama, the Kuraijam Atovana Makataraduna, Manipur Nasi Pau was Satarliba Irangasi, Lakliba Megitang Ohmasida, Sahi Animapung Faragani. Lamdam masigi yelomi oiriba maitai kya masagi maramda saidang ba amoina leirakpa sahiani suraklei hojik oirakliba phibam masi yengduna miyamgi oiba mifam masida aikhoigi oiba apunbagi warep ama loduna thabak oina onthongna ba pandam su thamli namit asida lamdam masigi tongan tongan makhalgi sintha pairiba singna sintha leptuna miyamgi oiba mifam masida saruk yabiu mifam masida kaichal fambi club maira paibi mairup singamadi akangai sing khaktana tana lamdam masida khundaminariba phurup sing su puna saruk yaduna Miyamgi oiba motsing phongdokpiyo haiki. Ikang khangowdana hawrakhiba dunglaba yamna laibak thiba Manipurda amuphobo thoktriba mawong amada thokhiba thodokduna maram oiraga chatharakhiba dunglaba Manipurgi crisis ki situation Manipurgi irang asi lagiba megi tang ahum asida chahi ani chapchana mapung phagadore tholiba irang asibu losenma ngamnanaba honabada tangai phadana miyamgi apunba kolaw apunba warep ama lawnanabagi damakta megi tang ahum asida Imphal gi khumal lampak manungda ekhoi Manipur People's Convention on 2 years of Manipur crisis haiba dunglaba tang asigi achumba wayel amadi waroshin ama purakpa ngamnanaba honabagi miyamgi mifam ama ekhoi pangthokani hadana ekhoina haukiba numit kayagi mamangdagi ekhoi miyam marakta chatana campaign tawjarkhiba dugi sem saba punamak ayamba ekhoi losinjare sagi mama leibakta refugee amagumna chahi ani lelhal khraba IDP singi mihut sing yauna apunba wa tanaba wa khanaba adunglo mifam ama ekhoi pangthok jagadori haiba numit asidadi tangai phadana Manipurgi miyamna numit ase ekhoi sinthal lepirakanda haiba mifam ase ekhoi hubna saruk yaminarakanda leibak ase mamai chumnanaba honajarakpa sida mayam punna mateng pangbiu amadi saruk yabiu haidana Cocomi gi maikaidagi Manipur miyamda paujel ase pijari